जेनिम्स कोविड लेखिदब मियोय ओन तैन पोलोखिबगी वाथोक थोरकले कोविड 19 पॉजिटिव होइबदगे हौखिब मे अहुमदा इम्फाल ईस्ट के टॉप तलैबा वारेपम जुगेंद्रो चाही हुंबुद्रागा निपान अपोक लेखिद्रब समूह असे कोविड 19 पॉजिटिव होइबदगे जेनिम्स हॉस्पिटल के कोविड वार्ड ता एडमिट तौदुना लायेंदुना लैरखे अदुबु अहल असे ngasi मे मंगागी अयुक पुंग अनिगा मिनिट यांखै ताबा मतमदा लैखिद्रे लैखिद्रबा असिगी थवा याउद्रबा हक्सांग अदु इम्फाल ईस्ट डीसी गी अयाबा याउना कोविड 19 की प्रोटोकॉल ngakna मथौ मंगम पांगथोकनबगे अयाबा फंगबदगे जेनिम्स की कोविड वार्ड तगे इमुंग मनुंगी मियोइसिंगना लौबा चलुबदा जेनिम्स की अथॉरिटी ना लैखिद्रबा अहल अदु अतोपा कोविड नानाबा मियोय अमगी इमुंगी मिनी हाइदुना ओना तैना नसिनदुना मणिपुर सरकार की मिनु थोंगदा लेदिबा क्रिमेटोरियम दा पोलोय थोकलम ले हाइदे जेनिम्स की अथॉरिटी ना असिगुम्बा सेक्शनदबा असिबा हक्सांग फाउबा निंगथिना मसक खंगदना ओना तैना मई थादोखनखिबा हाइबसे जेनिम्स अथॉरिटी की सेक्शनदबनी हाइना लैखिद्रबा असिगी मसानुपा W सेकेंड ना पाउमिसिंगदा फोंगदोखे लोइनना लैखिद्रबा मपागी अरोइबा मथौ मंगम इमुंग मनुंगी मियोइसिंगना पांगथोकपा फंगनदबा हाइबसे थमोय सोकनिंगाई ओय लोइनना असिगुम्बा थोकदोक असे मतुंगदा अमुक हन्ना थोकतनबा जेनिम्स की अथॉरिटी ना होटनबियु हाइखे मणिपुर स्टेट की कोविड 19 अपडेट ता हौखिबा पुंग कुन मरी गी मनुंगदा मियोइ चहुंगा मौद्रा तरेन कोविड 19 पॉजिटिव कन्फर्म ओइरे अमसुंग मियोइ चामगा कुनमाथोइना डिस्चार्ज तौख्रे लोइनना मियोइ तराना लैखिद्रे हौजिक फाउबदा स्टेट असिगी अपुनबा कन्फर्म केस मसिंग 19,900 गा चहुम यांखै हुमदोइ सुख्रे एक्टिव केस ना 2,438 यांखै तरेट यौसनख्रे लोइनना लाइसेट असिदगी फदुना डिस्चार्ज तौख्रबा मसिंगना 19,000 गा सनी होमपुनिथोइने ngasi laikhidaba miyoi tara asi tharaga hauzik phawbuda state asida laichet asiga mari leinan laikhidaba miyoi chamari ga kunthra ga mari yaukhre loinana laichet asigi fawagi chang chada maudra dasmek taret ahumne india gi oina su haukiba pung kun mari asida positive case lak ahum ga lising marifu ni thoine hairiba pungpham asida miyoi lising ahum ga chatret marifu na laikhidre active case na lak kunthra mari ga lising marifu taret ni haire BOSEM na lawba class 10 final exam ge Areppa ama Bharat ta hauji COVID 19 gi ani suba web ke akan ba sapu na yaibada miyoi kaya nahanduna nongmada miyoi lak ahum gi mathakta positive oirakpadage laibak asi ki class 10 amade 12 ke final exam da akai ba pibadage Bharat ki oina CBSE na lawba class 10 gi final exam cancel tawkhre loina na class 12 ke final exam na yaithokre अदुगा भारत के स्टेट सिंगे बोर्ड अमदी काउंसिल ना लौबा क्लास 10 अमसुंग 12 के फाइनल एग्जाम सिंगसु यैथोकनख्रे हौजिक कोविड 19 की अनी सुबा वेब ना मणिपुर दसु अचौबा साफु पीबा हौरकबदगे मणिपुर की BOSEM ना लौबा क्लास 10 फाइनल एग्जाम यैथोखिबगा लोइनना काउंसिल दा लौबा क्लास 12 के फाइनल एग्जाम सु यैथोखरबने यैथोखरिबा बोर्ड अमदी काउंसिल ना लौबा क्लास 10 अमदी 12 के फाइनल एग्जाम असे कोविड 19 की लाइसेट असे लाक्सिन बंगमलबा मतमदा यैथोखरिबा एग्जाम सिंग असे पांगथोकदौरी हाइबगी मवोंग अमदा लैरबसु लाइसेट असे करम्बा थादा मपुंग फाना लाक्सिन बंगमगदौरिबनो हाइबसिदि लैंगाकना अमदे लैबाक मियामना हाइबा ngamdabage फिबम अमदा लैबगुम तौरे अमरोमदा भारत के अखंग अहि कयाना फोंदोकनरकपदा कोविड 19 की अनी सुबा वेब असे मे अमदि जुन थादा ख्वाइदगी हेना खुदोंग थीबा थाकता भारत नारकपा याय हाइना मांगजौनना हौकिबा थादा हाइनखिबा लैख्रबने हाइबसे भारत की मियामना खंगनख्रबने असिगुम्बा फिबम असिदा मणिपुर की बोर्ड अमदि काउंसिल ना लौबा क्लास 10 अमदि क्लास 12 एग्जाम असे करम्बा थादा पांगथोकदौरी हाइबा वहंग कया हंगनबा हौरकदौरे हौजिक मणिपुर दा कोविड की अनौबा अनिसुबा वेब असिना नोंगमदा मियोय चहुम की मथक्ता पॉजिटिव ओइरक्तुना स्टेट असिगी डिस्ट्रिक्ट खुदिंगमक्ता नोंगमदा मियोय कया पॉजिटिव ओइरक्ले अदुगा मणिपुर की इम्फाल वेस्ट अमदि ईस्ट ना नाहनबा मिगी मसिंग ख्वाइदगी हेलकले मसिगी मरमदे डिस्ट्रिक्ट अनी असिना मिसिंग ख्वाइदगी हेनबा अमदे मी कुंगना ताबदगे ओइरंबा याय अदुबु अतोपा तंपाकी डिस्ट्रिक्ट सिंगसु लाइसेट असिना नाबगी चांग नोंगमा नोंगमगी हेंगलकपगुम तौरी हाइबा याय ओइरक्लिबा लाइसेट असिगी जैथेंग असिगी येंगलगा मणिपुरदा लाना स्कूल लिंखलिबा सिंगी अपुनबा लुप अमा ओइरिबा ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन ना क्लास 10 की फाइनल एग्जाम असी CBSE ना कैंसल तौख्रिबा सिगुमना कैंसल तौबिनबा लैंगाकता हाइजबा लैख्रे अदुगा महिरोइ सिंगी लुप खरनसु क्लास 10 की फाइनल एग्जाम असे कैंसल तौहनिंगबगी वाफम फोंगदोकनरकली हाइबा ताई अदुगा नाकल अमरोमदना महिरोइ सिंगी अहल लमन खरनदे क्लास 10 की फाइनल एग्जाम असे कोविड 19 की लाइसेट असे लाक्सिनबा ngamlakpa matamda पांगथोकहनिंगबगी वाखलोनसु फोंगदोकनरकपगुम तौरी हाइबा ताई
ꯃꯁꯤꯗ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯀꯌꯥ ꯊꯣꯔꯛꯇꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯆꯍꯤ 2020 ꯒꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ COVID-19 ꯒꯤ ꯂꯥꯏꯆꯠ ꯂꯥꯛꯄ ꯍꯧꯔꯛꯄꯗꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯦꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯠꯂꯤꯕ ꯆꯍꯤ 2021 ꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ ꯍꯧꯔꯛꯄꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯔ ꯍꯧꯔꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕꯅ ꯃꯅꯤꯄꯨꯔꯗ ꯅꯥꯕ ꯃꯤꯒꯤ ꯃꯁꯤꯡ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯄꯗꯒꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯃꯗꯤ ꯕꯣꯔꯗꯤꯡ ꯂꯩꯕꯁꯤꯡꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯤꯡꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯀ꯭ꯂꯥꯁ 10 ꯒꯤ ꯃꯅꯤꯄꯨꯔ ꯕꯣꯔꯗꯅ ꯂꯧꯕ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯨꯞ ꯈꯔꯅ ꯂꯩꯉꯥꯛꯇ ꯍꯥꯏꯖꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯃꯕꯨ ꯑꯣꯏꯔꯣ ꯚꯥꯔꯠꯀꯤ ꯑꯣꯏꯅ CBSEꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯌꯥꯃꯨꯛ ꯂꯩꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯟꯊꯕ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔꯒꯤ ꯌꯦꯡꯂꯒ ꯄꯥꯡꯊꯣꯛꯄ ꯌꯥꯕ ꯊꯧꯔꯥꯡ ꯈꯔ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯔꯦꯞꯄ ꯑꯃ ꯃꯇꯝ ꯆꯥꯅ ꯂꯥꯎꯊꯣꯛꯄ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ COVID-19 ꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯀꯤꯕ ꯃꯑꯣꯡꯗ ꯅꯣꯡꯃꯒꯤ ꯅꯥꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯌꯥꯕ ꯈꯔ ꯈꯟꯅꯔꯒ ꯁꯦꯝꯅꯕ ꯍꯣꯠꯅꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯕꯣꯔꯗꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒꯤ ꯑꯔꯦꯞꯄ ꯇꯪꯗꯥꯡꯕ ꯑꯃ ꯆꯠꯂꯤꯕ ꯃꯦ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯎꯊꯣꯛꯄ ꯐꯒꯗ꯭ꯔꯥ ꯈꯜꯂꯦ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯊꯪꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯕꯦꯡꯒꯣꯜꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯍꯟꯗꯛꯇ ꯇꯥꯡꯀꯛ 9 ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯕꯦꯡꯒꯣꯜꯒꯤ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯍꯥꯟꯅ ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯅ ꯌꯥꯝꯅ ꯆꯥꯎꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯚꯤꯛꯇꯣꯔꯤ ꯐꯪꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯤ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯉꯁꯤ ꯊꯪꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯕꯦꯡꯒꯣꯜꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛꯈ꯭ꯔꯦ ꯀꯣꯚꯤꯗꯀꯤ ꯁꯦꯀꯦꯟ ꯋꯦꯕ ꯌꯥꯝꯅ ꯁꯥꯊꯤꯔꯤ ꯂꯩꯉꯥꯛꯅ ꯄꯤꯕ SOP ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯌꯥꯝꯅ ꯂꯧꯅꯒꯟꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯈꯜꯒꯤ ꯂꯥꯏꯆꯠ ꯑꯃ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯔꯁꯤ ꯂꯩꯉꯥꯛꯅ ꯄꯤꯕ SOP ꯑꯃꯗꯤ ꯒꯥꯏꯗꯂꯥꯏꯟ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯨ ꯑꯣꯏꯔꯤꯕ CMꯒꯤ ꯑꯦꯗꯚꯥꯏꯖꯔ ꯍꯦꯜꯊ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯃꯤꯌꯥꯝꯗ ꯄꯤꯕ ꯄꯥꯎꯖꯦꯜ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯦ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯑꯦꯛꯇꯤꯚ ꯀꯦꯁ 2,000 ꯍꯦꯟꯅ ꯂꯩꯔꯛꯂꯦ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯂꯦ ꯃꯍꯥꯛꯅ ꯍꯥꯏ ꯈꯨꯃꯟ ꯂꯝꯄꯥꯛꯀꯤ ꯕꯥꯜ ꯚꯥꯕꯟ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯃꯊꯧ ꯇꯧꯕ ꯍꯧꯔꯦ ꯀꯣꯚꯤꯗꯀꯤ ꯚꯥꯏꯜ ꯁꯤꯝꯇꯣꯝ ꯂꯩꯕꯁꯤꯡ ꯁꯦꯟꯇꯔ ꯑꯅꯤ ꯑꯁꯤꯗ ꯊꯝꯕ ꯍꯧꯔꯦ ꯕꯥꯜ ꯚꯥꯕꯟꯗꯅ ꯅꯨꯄꯥ ꯄꯦꯁꯦꯟꯠꯁꯤꯡ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯅ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯒꯅꯤ ꯕꯥꯜ ꯚꯥꯕꯟꯗꯅ ꯐꯃꯨꯡ 250 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯅ ꯐꯃꯨꯡ 200ꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯐꯃꯨꯡ 700 ꯍꯦꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠ 2-3 ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯂꯒꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯤꯝꯁ ꯖꯦꯅꯤꯝꯁ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯁꯨ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠꯒꯤ ꯑꯣꯏꯕ ꯐꯃꯨꯡ ꯃꯁꯤꯡ ꯍꯦꯟꯒꯠꯅꯕ ꯍꯥꯏꯈ꯭ꯔꯦ ꯄꯦꯁꯦꯟꯠ ꯊꯝꯕ ꯌꯥꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯁꯨ ꯀꯣꯚꯤꯗ ꯄꯦꯁꯦꯟꯠꯒꯤ ꯐꯃꯨꯡ ꯊꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯑꯣꯛꯁꯤꯖꯟꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯑꯣꯛꯁꯤꯖꯟꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯑꯣꯛꯁꯤꯖꯟ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯒꯦ ꯍꯥꯏꯕꯗꯨ ꯍꯣꯠꯇꯣꯛꯂꯒ ꯃꯣꯅꯤꯇꯔ ꯇꯧꯔꯦ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯑꯣꯛꯁꯤꯖꯟ ꯄ꯭ꯂꯥꯟ ꯑꯅꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯁꯨ ꯂꯦꯞꯇ꯭ꯔꯤ ꯄꯦꯁꯦꯟꯠ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯑꯣꯛꯁꯤꯖꯟ ꯃꯊꯧ ꯇꯥꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯔꯤ ꯃꯦꯟ ꯄꯥꯋꯔꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏ ꯃꯦꯟ ꯄꯥꯋꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯑꯋꯥꯠꯄꯁꯨ ꯂꯧꯒꯅꯤ MBBS ꯑꯔꯣꯏꯕ ꯆꯍꯤ ꯇꯝꯂꯤꯕ ꯑꯃꯗꯤ PG ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯒꯅꯤ ꯇꯨꯡꯗ ꯊꯕꯛ ꯂꯧꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯅꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯊꯦꯡꯅꯕꯗ ꯋꯥꯒꯅꯤ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ SOP ꯉꯥꯛꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ ꯃꯤꯌꯥꯝꯅ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯀꯟꯅꯕꯒꯤ ꯊꯧꯗꯥꯡ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯆꯠꯃꯤꯟꯅꯁꯤ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟ ꯉꯥꯛꯅ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯆꯠꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯗ ꯑꯃꯒ ꯄꯨꯟꯁꯤꯟꯅꯔꯒ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯂꯩꯇꯕ ꯊꯕꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅꯆꯤꯡꯕ ꯄꯨꯝꯇꯣꯛ ꯇꯣꯛꯄꯤꯔꯣ ꯀꯣꯔꯣꯅꯥꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤ ꯌꯥꯝꯅ ꯂꯧꯅꯒꯟꯕ ꯌꯥꯝꯅꯁꯨ ꯁꯥꯊꯤꯕ ꯑꯣꯏꯔꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ